German Road Tiger Road Toukhairamle German Road Kukisinggi Lifeline ni Hairibasi Yaba Ngamloi haina JUF na thadrok pucherol amana hairi Kukisingna Chorchanpur amasung Kangpuk pitaba lambi German amasung Tiger Road sembagi matangda yaning da fongdok narakliba asigi cherakta ngarang hairiba lambi asigi mafam kharada masak khangdaba miyoi singna lambi chatpa yadaba makhai tokhaiduna thamlamle hairi Amaromda Jelangrong in Puinaga Miamgi historical traditional amasung customary rights sing Thawaidana Kukising na Makoigi lifeline sing ni Haina Ain Kaina Semliba German Road amasung Tiger Road asi Kaidongai da Yaba Ngamloi Haina Lalawlup Jelangrong United Front JUF na Thadorok Pacherol Amana Fongdorogli Front asigi Ministry of Information and Publicity na thadorok pacherol amana hai Kukising na lo na yadaba maungda nauna semgal iba German Road amasung Tiger Road asi Jelangrong inpui naga community na masakhangde Kukising na semgal liba lambi asida Jelangrong miyam na nungnang bapokli maramdi Kukising na pak san na ain kaiba thabak sing maru oina drug trafficking tawba arms smuggling tawba amadi masakhangdaba immigrant sing lanthok lansin tohanba asina maram oiraga lamdam asigi yalhomi phurup singi lam security amasung tangdu laitana leibata yamna chauna akaiba piri Kukising na zatharak iba thong sing asi central amasung state security forces singna michang mikhai naidana tokpham thokpa duty sing tawduna ain na yadaba mongda kuki underground sing yauna lambi sing asigi paringda khundariba naga phurup singda akia khang pohanba amadi lanthum mangham tahanbagi thodok sing adugidamak chapchaba action logadabani loop asina makha tana akanba warning amaga loinana kanagumba mesing na Jelangrong inpui gi territory da ain kaina poppi pambi thariba amadi thabada chenabsinggi mathakta akanba action lokhalagani haina su phongdorakli Miyam punna senthale minaduna January 13 gi rally mapung phan biyo haina kokomi na hairi India lengak na chinkuki narco terrorist sing sinarga yalomi phurup singda awat chaithing piriba asi khudakta lepkadabani India lengak na lawriba saklon janing daba phongdoktuna lakliba January 13 da chatkedoriba miyamgi achauba wakat khongchat asida mipum khudimangna sintha lepiduna saruk yabiyu haina coordinating committee on Manipur integrity kokomi gi nauna khankraba convener YK Dhiren phongdokre Lamfelda leiba kokomi gi office ta pangthokiba pawgi mifam aduda wafam asi phongdokladuna YK Dhiren na makhatta na hai Jinkuki narco terrorist singbu India lengak na minamba suspension of operation su tongnaduna lamdam asigi ingna chikna leiramba yalhomi miyamda aki akhang piba yaikhai thingai ba tattana nanghan batana tana irang thonaba sinduna lakli haiki mahakna makhatta na hai India lengak ki khujin thorangi mayukta chatke doriba khongchat asi Ayuk ki pung taraga mathoida thangmai ban thau ground dagi horga chatkani amadi kumal lampakta miyam gi panthungpham oigani numit asida lamdam asida leirba miyamna sintha lepiduna punna saruk yabina ba appeal torukli lising ani kunga homdoigi me ahumdagi horkhiba lan adu horuktingai mamangda iramdam asida yalhomi phurup kangluk khudimak tangdu leitaba ingna chikna leiminarami adubu conflict asina maram oiraga kang khongchaibagi phibamda leiri Masida India lengak na lan asibu loisana bahona bagi mahutta Jinkuki narco terrorist sing businarga lamdam asibu tugai na bahona bak khakta natana landa halakli mahak na hai India lengak ki khujin thorang amadi policy na kanglup phurup masen gi marakta nuai na dabagi machak ama oihelle Athuba matamda India lengak na sanari bathong sing asile phanba ama changi masigi damakta apun bagi oina khulaw ama lawmina batangai fade miyamna amatta oina thengamina ba matam oire Jinkuki narco terrorist sing mutatnaba India lengak ki mathakta akan bakhongjang amma changchen mathau tarakpana miyamgi khongchat asi chatkedoribani India lengak ki policy asigi mayokta amadi India lengak na lawriba role asi khudakta leppu haiba miyamgi kholaw galoin na chatkedoriba khongchat asida lamdam asida leiriba miyam kanglup phurup khaidana miyam khudimana saruk yabiyu haina YK Dhiren na appeal torukli Rajasthan School Wusu Timdagi Kuki Militant Singna Namdana Cell Lokibagi Togdog Investigation Chathagadabani Haina Asok Gel on a Fondokre Handak Impal the Pangto Kiba Humapal Super National School Games the Saruk Yaba Lakiba Rajasthan School Wusu Timgi Kambu Amabu Kangpokpi District Kizaga Amada Kuki Kulai Pai Basingapung Anirom Chupna Detent Taubuda Natana Ayaw Wasan Pam Singmun Kiba Todo Adumapung Paba Investigation Chathagadabani Loinana matung dadi Rajasthan dagi team sing chatpada security arrangement asi hena kangkhal angadabani haina Rajasthan ki former chief minister Ashok Gehlot na phongdokre mahakna makhata na haikibada Manipur da pangthokpa national school games da saruk yaba chatkiba Rajasthan school team bu khulai paiba singna gun point da hostess oina fajilaga thamba amasung ayawba sanpham sing lut tawkhibagi thodok asi yamna hakchana lawi hairaduna thodok asi yamna ningba kainingai ni
Asigumba serious oiba issue asigi matangda Rajasthan government amasung sports department kari karamba action sing lawrabage haina hangladuna angang sing senaba thodok khudimak yamna nungnang ningai ni maram aduna thodok adugi matangda pung phaba investigation chathagadabani haiki amaromda Manipur gi hojik wairiba phibam gi matangda palladuna former chief minister asina makhatana haikibada Manipur asi chahi ani makhairom hena hingsa amasung tangdu leitadaba phibam amma mayoknaduna lakpaga iroinana hojik president rule leiribanina state asige law and order ge daita pungba lokfam thoi adumakpu hojik phawbagi oina Manipur gi situation asigi matangda central government hena pukning changna thabak tawde haina central government ki thawngbu yamna kanna criticize tawkhi Maraksida Rajasthan School gi wusu team gi coach Sohan Ramna phongdokhibada Manipur da pangthokhiba National School Games adugidamak January 13 da Rajasthan thadoktuna Delhi yauna chatkhi loinana Delhi dagi train da January 3 numidang wairamda Dimapur da thungkhi loinana mafam adudagi car da Imphal tamna lakpagi lambida kuki khulai paiba singna Rajasthan kunting bikangbu adu pung anirom chupna detain tawduna gun point da sel sing lahukhibani Nongmei paiba kangbu sing adu kuki kangbu ni haina masak takjai Makoina chathakhiba thawngsing aduda school gi mahiroi sing khakta natana tim aduda yorkhiba miyoi khudima aki tujungba kya mayokna ki hairi Nitin Nabin BJP National gi president gi thaupuba haukhre Bharatiya Janata Party BJP National President gi pham uncontested mai paklaba hana gi BJP National Working President Nitin Nabin ngasdagi hauduna BJP National President gi pham pai haukhre Nitin Nabil lising ama kasamapan marifuda semkhiba BJP National gi train thorak suba president oina thau ponbagi thoram adu Delhi da leba party asigi headquarter da pangthokhi mahangna ahan ba oina thau pubagi ceremony aduda ngasi prime minister Narendra Modi Union Home Minister Amit Shah amasung Defense Minister Rajnath Singha loinana BJP gi senior leader sing su saruk yakhi thoram aduda BJP na laingak pairiba state sing gi chief minister sing Union Minister Singh amadi BJP gi National President oiramba JP Nadda su thoram aduda saruk yakhi hairi Manipur gi yankhai mari rak suba statehood day gi thoram pripak na boycott tawkhre state laingang na pangthokadoriba kanglaipak na statehood pangkhibagi yankhai mari suba ningsing thoram asi kanglai cha singi mafamdadi yamongna ba thabakni ningsing thoram asida kanglai miyamna saruk yabigano haina lona thingkhrapa People's Revolutionary Party of Kanglai Pak Pripak ki charge the affairs publicity and propaganda laibangak paluang na thador pacherol amana hairi Pripak ki cherol asina makata na hairibana iramdam Kanglai Pak jahi lising ani henbagi ning tamba puari leijaba kanagi sumikha polaktaba isana iromdom lengak chaduna Maning makha tamna palak palaiba ama oirakhi haibasi puari gi haukiba thodok singna takle jahi khara British ki protectorate state ama oina lairurabasu kumsing lising ama ga jamapan nifu taret ki August 13 India dagi nongma hana ning tambalaiba ama gi thakta amo hanjalakhiba Kanglai Pak na kaidawnungda India gi saruk ama oirakhide kumsing lising ama ga jamapan nifu mapan gi September 18 da iramdam Kanglai Pak ki iramdam dugi ningthau Buddha Chandra Bosilong da kaurga namduna masagi kuyek pihanduna India gi khubam nungda paisilak laba matung hanthaba thakta thamduna matam sangna patsi state amasung matungdana union territory oina occupy tawduna thamlaga chief commissioner amana lengak laba matung kumsing lising ama jamapan humfutra ni thoigi January 18 da India gi state ama oina amuloksin khibani Maram aduna kumsing lising ama jamapan humdra ni thoidagi ngasi phawba stel engang na leptuna pangthoktuna lakliba Kanglai Pak ki statehood phangkhibagi ningsing thoram asi Kanglai cha singi mafamdadi ningtamba malhanba achoba namthak langni irai cha singna namthak langgi mayokta leibiu thoram asi saruk yafam thokte hairi Zerol asina makata na hai British na thamlamba loilenga kilinglum chapchet na sago nariba India gumba loi lengak na nampu hapuda maning tamba apik balaibak sing bolok selaga loilamgi kubang da thamlaba matung mikha pola balaibak sungdugi miamgi phangpham thokpa hak sing phangandana namsingduna thamli masigi mayek laraba khudamdi maning makha tamna Asiatic sovereign state ama oina lairamba Kanglai Pak pu namduna India gi phiwanungda tension khraba matung laibak senglaba puari gi thak adu ikai khumnaduna Kanglai cha singda pifam thokpa mafam pibagi mahutta Kanglai puari gi nat khunai amasung lasiamlon gi thabak adu pungut muthatna na baleptana honarakliba asini hairi India gi makhal kaya gi aronba lalonga Kanglai cha singi thamoida matam amada iramdam asi Asiatic sovereign kingdom ama oina leijarami haiba phawba kawholakli asigumba wafam sing asi India mapunglam amasung lamdam sigi anek ba scholar sing thadokna lana puari ihalaga
Kanglaipakpu yalhongaitagi imperialist India gi tatna thanarakdaba saruk ama oina unba honari lining lambi natki oiba saktam mingau thagok jagoi isai phijet sakjet wangang sangang lamchat sajat amadi atai hiram kyada mitop Indian singi matau tamhanduna namduna lemjabani khalan bangamlakle isagi amadi ireibaki oiba khibikbu yamna thak nemba lemjaningai oidabagum khalalakli isagi saktam ngakpa chingnaba pohalakli sunombagi hainabi mangsilakli pothok puthorok pantha halli isagi leijaramba खुदिमक मपानदगी थाजिलक्तुना हानगी लेजरकलिबा पुनमक मुथक्किनबा अंगंबा थाक्ता होनरी कांगलिपा असिमि पलटांग दरबदि हिंबंगमलरे हाइना खलनबा मतम चंगना लेप्तना होनरी हाइरी